Political solution puraktriba fauba buffer zone lanba yakiroi. Political solution puraktriba fauba buffer zone lanba yakiroi haina indigenous Tribal Leaders Forum ITLF na thadorakpa cherol lamana phongdorakli. Cherol asina hai Maitei Furuki miyoi sing Churachandpurda changba yahandabagi matangda thamliba thingba makha tana dumak chathari. Pamdaba thaudok thohandanaba amasung ingtappa phibam kahandanaba Manipur mari leinaba singna Buffer zone gi kanglon ningthina ngakadabani. ITLF ki mifamda lokhiba warep amagi matung inna lagliba May 3da Wall of Remembrance the Separation Day pangthoknaba thorang tauba loire. Thawai thakraba tawbasinggi mafamdai kai khumnaba utpa oina thoram masi pangthoknaba sem saba loire. Miyamgi pandam phangnaba honabada mari leinaba singna angamba thakta thodang lawbiyu. Separation Day gi thoram mai pangna pangthoknaba ITLF Women Wingna miyamda Fun khonggatpagi thabak paikhatlagani. Miyamna songamba mateng pangbiyu hairi. Mafam kayada wakat khongchatchanari wakat mifam sufamnari pung nipunipan ge manungda military crackdown tawgani haikiba wafam thabak ton thou. Bisnupur district ki tonglawbi awang lekai da bom pukai handuna chahi nauriba machin mawpwa hat kiba masung miyangi mob laksinna ba CRPF na nongmai kapada naha ahum sikibagi thaudok ki matungda miyamna chumba wayel fangana ba wakat khongchatchanari mafam kayada wakat mifam phamnari pung nipunipan ge manungda Kuki Kulai paiba singi mathakta military crackdown tawgani haina Chief Minister Y Khemsan haikiba wafam thabak ton to haina Moirang Kampu Union Club ki Vice President Moirang Tem Sur Kumana phongdokre wafam asi ngasi Tinchit Road ki nakal yet oida leiriba club amadi maira paibi singna yauna tronglawbi thodokta angang ani leikhidaba yauna leikhidaba miyoi manga gi mafamda Maira katunai kai khumnaba utpagi thoram ama Khewa Bazar da pangthokpagi amada mahakna phongdokibani mahakna makhatan hai Kuki Bilten singna mayumda tumduna leiba angang ani bom kapsinduna hatkiba madi matung tarakpada miyam gi hauda CRPF na micham ahum nongmaina kaptuna hatkiba hatkhrabasu ngasi fawba lengakna hiramasigi matangda masak thokpa thabak amata lokhatri haiki Imphal East ki kairau Bitrada Tronglawbigi thaudok yaningdaba phongdokuna miyamna wakat mifam phamkre wakat mifam aduda Kokomegi advisor Jitendra Ningombana hai leivak thugainaba honariba mitop sing thengnabagi mahutta lengakna miyamgi hona thainaba honaduna ireipa kannaba chelliba tongliba sing fanaba honaduna leire haiki amaromda Tronglawbi thaudokta chenaba sing athubada action lokhalu thaudok ama hek thokpaga NIA da case sinagadaba oiragadi Manipur police leibiranu haiduna Wangjinglomdagi masing yamlaba nahasingna ngarang numidang pung 8 tarakpada Thobal tamna rally chatki Kuki lalawbusingge attackta BSF ama lekhidaba du condemn tawi thaudok sigi matangda mapung phaba investigation chathagadabani Tha asigi taragi nungthil pung 5 taba matamda Mako Chepuda Kuki lalhauba singna nongmai kapagi thaudokta BSF personnel amal lekidaba du akanba maongda condemn tawi thaudok asigi matangda mapung faba investigation chathaduna justice fangangani haina Central Working Committee Tangkhul Naga Foothills Organization thadorakpa cherol amana hairi cherol asina makhatana hairibana thaudok aduda BSF personnel amal lekidaba adugi matangda BSF ke maikaidigi official oina mayek sengna verified tawba haibasi makhoi gi thaudangni thaudok adugi matangda Kuki CSO singna phongdokhiba aduga Mari leina BSF ke maikaidigi formal oiba wafam amata phongdoktaba asi yamna nungnangningai ni military natraga paramilitary force bo oirabasu Central Force inga thabak tawba matamda michang mikai nayana thabak tawgadabani loinana committee khudingmakta tangdu leitaba thamnaba honabada neutral oina thabak tawgadabani nongmai kapagi thodok aduda BSF personnel ama lekidabadu Tangkhul group singdagi attack tawkhiba leite Kuki Milton singa tangkhul miyamna tangdu leitaba thamnaba pangthokpa mifamda atamnana akaiba pinaba honaba thorangni BSF personnel ama nongmaina panduna lekhidrabadu Mongko Chepugi maninglom thangba sarukta Kuki Milton singa bangka leiriba maikaidi kapdakkiba maru na panduna lekhidabani maram aduna thaudok adu kanana chatharibano haibadu mayek sengna khangdoknaba michang mikhai naidaba investigation ama chathagadabani loinana thaudok adugi matangda Mayek sengna miyamda phongdok sengdokadabani maram mafam aduda tangdu leitaba fibam puraknaba sokthaba naidaba honariba Central Force singda target tawduna victim ohenkiba si yamna haksin lawi amaromda MR na occupy tawriba Famila House asi village volunteer singna sizinai haina maran sizinliba si yaningde loinana Kholkai Hill singdol da bunker sai hyriba sisu aran bani hairi
Kuki MLA Tarana separate administration fongna demand tawbang ngamlaga lemhauriba MLA yangkhaina tumina laisiliba karigino Nirmala. Chief Minister Y Kemsana Kangpokpi da chatle Jiribam da chatle haina thongna leiba utliba se maki security personnel singadu micham miyam da sijinnarabadi micham aikoisu Chief Minister na chatliba lambi atu da chatpangamgani haina tonglawbi mihat ke mayokta lamfen sana kaitin da pangthoki ba wakat mi fam amada lamfen sana kaitel nupi kanglup ki advisor Laisham Ongbi Nirmarana Fongdokre lamfen sana kaitel development authority na sinuna Pangthokiba wakat mifam aduda sana kaithel koibada leiriba tongan ba furuk kayagi miyosing saruk yaki wakat mifam aduda matik sadaba chief minister amadi home minister khudakta fam thadu kadavani India gi proxy war khudakta lepkadavani. We demand military crackdown against Kuki narco-terrorists, go back one-sided sentence for Haina Thaba placard kya susinaki. Wakan mi famaduga mari lainana Laisham Ongbi Nimlana Makhatana Haikibada, Tonglawbida Tokiba Tawdok Adu Yamna Laivak Tiba Amani. Tawdok Tokliba Zaga Adugi Manak Nakna Central Force Laina Bomb Kapsinduna Angang Anigi Punsi Bekamnaki Vibasi Central Force Sing Asi Tambagi Wahan Tok Latre Kuki MLA Tarana Makogi Furuki the Makta Fong na Tokuna Tonganba Lebak Ama Tunganba lengak ama demand tawba ngamlaga karigidamakta lemhoriba MLA yangkhaina tumina laisinbagi maram karino lemhoriba MLA sing mikap thokpa matam oire tumduna lebagi matamna Chief Minister na Kangpokpida chatle Jiribam chatle haina media da thongna leibu libasi mahakki security personnel sing adu micham da susinabiyo Micham miyam ekoisu se minister na chaliba lambi adu da chatpa ngamgani tasenga lamdam asida ingtappa leire haiba taragadi security yaudana amukta chatpiyo madu ngamlabadi lamdam asiga asengba lusingbani haina miyam pumba thagatnagani lebak ama leiri haibagi mating leina miyamgi ihul khangna thabak paikhapiyo madu natrabadi Nepal da thokiba thawdok adugumna khoi saunarba miyam asi fathaba ngamdabagi lamdam asida su adugumba thawdok thoklei hainingai leite haiki amoromda khurai ayangpali Rota Labor Youth Social Club Cum Information Center gi holda sutong lawbi mi hat ki mayokta miyam na wakat mi fam chachakre mi famada tong lawbi thodokta senari basing faduna madik saba cherak pigetabani haina davi tawki Singkaroi angang ama sina fangle Masagi chahi 15 tangaribi Kerala-gi Palakkad district-gi Singkaroi angang nupi masa ama Garang Kolkata-gi Sikamagaru district-ta leiba Manikyara-da waterfall manakta yasiba haksang oina police na fangba ngamle hairi panbayabadi hariba angang nupi masa adu haukiba leiba pokpo numita imung manung yauna punna miyoi Nipurom Chandra Drona Hills Range-ta koiba chatpada mafam khangdana mangkibadagi ngasi fawba police na paksana thibagi thabak chathaduna lakpani hojik fawbagi oina angang nupi Masadu matau karamna sibano haibadudi chapchana khangba ngamdre police na investigation chatharaba matungda accident natragana matau karamna sibano haibadu khangba ngamlagani hainasu Chikamagarugi SP na phongdorakli Telangana-dagi Maoist mapung phana muthatpa ngamle DGP Telangana-da khulai paiduna lal hauriba Maoist organization sing mapung phana muthatpa ngamle haina DGP B Sibadar Reddy na phongdokre wafam asi ngarang Maoist Nimpugani Toy Telangana lengakta khulai thadokuna changjerakpagi thoranga mari leinena DGP na phongdokhibani DGP na makhatana hai khulai paiduna Maoist ki kedar kya lengakta changjerakpa asina state asidagi Maoist ki organization pumna mamuthatpa ngamle ngasi state asida Maoist na khulai paiduna miyamda piramba chaitheng sing adudagi mapung phana kokpa ngamle haina su makhatana phongdokhi CM na Kangpokpi phawduna Sakraba matung Cotu gi Puba sing Paktaknana resign tokre se minister Yumnam Khemsan na Kangpokpi district Fauraga Senapati da chatuna project kya sangakhiba madi project kya urep uyung tamkraba matung Committee on Tribe and Unity Cotu gi chairman secretary yauna Puba pumna makna Paktaknana loop asidagi resign tokre Cotu gi chairman secretary convener sing amadi atai Puba sing masa gi khuyek piduna pham tadokpa gi cherol adu Sadar Hills Ship Association Sahilka amasu Kuki in P Sadar Hills ke President Secretary da pisin ki Cotu gi Chairman Secretary yauna Puba sing pham tadok na bachelor pisin ringai mangoi na Cotu gi Central Defense Committee gi member khuding mangna makoi pumnama committee asi ke member oibadagi tokle haibagi cherol amasu Cotu gi Chairman Secretary da pisin ki Central Defense Committee Cotu gi member sing pham tadokpa gi cherol aduda tha asigi ni panda chakkiba rally amada
Kuki Joveless volunteers ke Jet BB na makoy bu yauhandabada natana rally ashigi matangda makoy da karigumba amata khagalakta sibu yaningdabagi makoy Central Defense Committee ge member oibadagi resign tongnaba firep lorakpane hairi cherol aduna makha taraduna Chief Minister Yumnam Khemchanaba for John visit tawba matamda manak nakpada makoy Central Defense Committee ge member sing leirabasu ke Jet BB na makoy bu masak khangbi khidre amadi lumna laukide masimakna makhoi marakta pendaba thoklaki mathaki wafam singa sina maram moiraga aikoi loinamak Central Defense Committee gi member dagi resign tawragani haina su khangali amarom da Cotu gi chairman amasung secretary yauna Puba sing makhoi gi resign tawbagi bisilaki ba cherol aduda Kuki Jomiam na laukiba warep ki mayokta Chief Minister na tha asigi tarada buffer John ikai khumna khidaba thawong adu pendaba phongdurakli loina kumjali singani kun manga ka me ahumda Cotu Sadar Hills na Separation Day observe tawbaga loina Kuki Jomiam na laukiba point nipan gi resolution adu amukka chesin ki adubu resolution asi wangmada Chief Minister na buffer John lasil labasu karisu tawdaba tuminna yengna laikibada Sahil ka amasung Kuki in Sadar Hills ta pendaba phongdurakli Kuki Jomiam na laukiba point nipan gi resolution adu de Manipur Valley Best Administration dagi tokhaiba Kuki Jogi tokhaiba leibak ama leiba Maitai community ga makha tana leiminnaba oithokloiba for John nga thamba amadi tokhaiba leibak amagi demand phangdriba fawba political lignisilience ga mari leinana Kuki Jogi amata wari sanabada saruk yadaba haiba asini JSCबु लाना संदोपीगनु सेल लौरगा लेंगा कया सिनकी बलेते सिनाम अजित कुमार कुकी मिल्टन सिंह मथक्ता मिलिटरी ट्रैक डाउन तथबा यावना JSC न तालिबा डिमांड सिंह थबक तोंथोक्तिबा फावबा सिबा हक्सांग लौरोइदबने चुराचानपुरदा पोचै पुसिनबसु थिंगदौरे ट्रोंगलाउबिगी थौदोका मरी लेनेना सेमकिबा JSCबु लेबाक मियामदा लाना उखीगदबा मोंगदा सोशल मीडियादा अरानबा पाव संदोपीगनु JSC न लेंगाक्तगी सेल लौखिबा नत्रगना करिगुम्बा हिरम अमतदा यासिनकीबा लेट्रे लेबाक यावना सेमकिबा JSC की फिरेप ngasisu lengdana leiriba haina JSC tronglaubi incident की को कन्वेनर सिनाम अजित कुमार फोंदरकले tronglaubi awang laikai da pangthokiba paugi mifamda JSC की को कन्वेनर सिनाम अजित कुमार na hai April 3 amadi 3 kilonaba ahing pung amaga minute 5 rom tabada Kuki terroristing na oina babuton maitegi yumda rocket launcher kapsilakuna angang ani tumlingai da tamthina harkiba amadi mamabu na son kiba thodok asi haksin na lowbaga loinana condemn tawi thodok asi ga mari leinana JSC semna home minister yauna kendra asi gi MLA ga pullaga Manipur gi Chief Minister da point tare jawba memorandum ama pisinke maru oina memorandum adu da yawriba point sing adudi Manipur gi hauzik wariba conflict asigi damakta Manipur da leiriba Kuki Milton singi mathakta military strike down tawguna Manipur bu ingtappa ohenbiu Manipur tampake khunganga naknaba thamliba Central Forcing singya da hongdok haduna mathau ta honbiu amadi khungang ngaknaba thaudang state force na lahonbiu thaudok asiga mari leina sidiba amadi asokpa singi thaudang khudingmak lengakna pubaga loinana makhoi gi phongphom thokpa hak sing athubada pigedabani tronglaubi khungang bungakliba mathau ningthina Taudraba CRPF ki Nipan Suba Battalion amadi ani suba Zakli Company Tronglaubi Maning area gi mathakta tamthiraba thodok thogan kibagi damakta makhoi gi mathakta judicial inquiry tawguna akan bacharak pihan gadabani haiba wafam si yawba loinana misam gi yumda bomb kapsinuna tumduna leiriba chamjaraba mama macha singbu asiba ana nakhlgi ba Kuki narco terrorist se athuba matamda phagatuna miyam khangda sibagi chairak piyu haina taksai ki Bathaki wafam sig asi thabak oira thoktriba fawba sib haksak lawdabaga loinana Churachampur district ta makhl amatagi oiba polam sig pusinbada matam kakkana atingba thamgani haiba wafam sig thabki hariba dibasi asiga loinana April 9 gi numidangda Chief Minister gauraduna wafam kaya khanaki JSC na thamlamba wafam khudingbak thabak to thoktaba thoknaba lengakna thajaba piraki tawbatabu shelgi wafam da yanakiba mata leite khunganga nakna leiriba Central Forcing singada Hongjil halaga state force na mahuchinuna kunganga laba matamda lengak na faminaraga wari saduna asib haksang lobugi warep lawgani haraduna social media da kanba wahai wata sijinaduna JSC ki mathakta aranba wafam kaya phangdoklakliba si tawbiganu miyamda khangdingba leirabasu maike asomda lakpiduna JSC amadi imung manuga lawriba firem amadi Saksiliba khongjang asida saruk yamidasi JSC tronglaubi gi khungang amadi miyam punna lawkiba firem asisu lengana leiri khongjang adubak makha tana jamina kisi haire